Hi मैम कमदौबिरी नुंगाइरमगनी हैन सु खनजै अदुगा सोमनो पाइरिबा फोन सिंग अदु Oppo Vivo Redmi नत्रगना Samsung Apple any ama hekta any brand amagi hekta phone ama hekta oiramba yai adubu somna pairiba phone sing adu radiation kharadi adumak adum thokani aduna radiation asi isada kyam yamna sohali radiation asi karamaina khangadage phone da yenga matungda koina radiation ki sang asi kamaina phone du da magi so tobagi habdu gi matang da ngasi video se semjabani ahan bamuk da 795132 samaji mun lekai digi oi miteina A to Z Manipur gi senang gi makai digi mayam punopo iko mono kurumjari nasi video asi hawdagi loi fog yuminasi on khuding maki magi sar velu haidna tongan ba magi radiation dugi power gi matungina utpa sar velu haidna amakhlai sar velu haibasi karino haibdi what is sar velu haibdi SAR haibdi specific absorption rate haibani adu sar velu asi khangnabi damak ekoina phone ama haktada ekoina star has 07 has number kanda magi sar velu asi sorakani aduga sar velu asli country amaga sumanati akoi India gi wina sar velu asli akoi gi 1.6 ki makha oigadami 1.6 weight per kg oigadaba maase sigi makha da leba phone sing ase lebiyo sigi mathak ta hengragadi isada adomgi akoi gi body da hadi tissue sing da cancer gumba yamna kudong tiningai oiba laina sing ase phone ba yai haiduna scientist sing na hauji hairi asumna sar velu ase so torpa matamda head sar velu haiba maga magi body sar velu haiba ani thokani sar velu ani thokpagi maramdi aikoina bokta sin haidi nakongumba kaigumba phone lakwa natragana phone receive phone lakwa natragana call tawu matamda magi radiation ase electromagnetic field gi matungina magi waves satpani aduna brain da tawriba sar velu sina khardine nemam poi habdi brain ase yamna akoigi son bati su makhalamani aduna body gi haragana body gi 1.6 tagi khara handa haibani 1.6 fo tangai padana last ne ma tangai padana yaba aduna ekoina tumba matam adagi pocket hapa matam da yarba makai khutta paibiba adagi pocket akoigi ayamana nupa sing ase akoigi mamangi front gi foi khawda yamba hape masida akoina private passing jida jo akoigi effect oidaba nate aduna yare kong kai phone asi tumba matam ate atapa matam leiba matam da isadagi kitang akoigi food amani laptop yam dabada food amani laptop na thambiyo tumba matam dadi akoigi kanagumba singa so akoigi mon makha tagumba thamaga tumba dum jawi adu yare ngai tobigano masina hauji effect oidaba so sai khari matungda cancer simba atopa tisugi laina atopa jat sathiba sing polohan layai aduna tana mobile sing asi yamna toina sijanarabadi depression haina haiba khangna ribalina aseso na handaba nati aduna mobile five matamda somna yaringai section bio aduga amana somna wari saba matamda subnagi headphone sinabiyo bluetooth jawdaba aduna isada radiation lebagi sang asi yamna nyamta hali adubo mioi bagi lai bagi tamba ngamge adubo mobile five khakta naso mioi bagi laina natragana siba haiba do oibadi nati mioi bagi adubo ikoina han mangjogna wafam sing asidagi khara section hauba sina miyoba kogi khwaidagi phaba tangai phadaba thodang amani haibasi thamjaraga ngasigidi matang asira luisan jare aroibada oi miteina haijening badi som hinglei pulsida nungai phaba thaba kara tobiramu sangsar sida leriba me pungode mana adongi matau tamba pamjana bagi thank you take care goodbye